mapai mapai mangliba amuba nong puba leichil masu mapai mapai amana ngamda yade matagum chamlaba malimbu otlage haibugum sinba thorang mapu magi thorang numit fawba tholakpa tanmanbagi nonganba tanduna ngandri lairak adugi pakhang angawba amadi musi ngaliba striplen adugi mateng lo angawba kanano makimayumda lai as get se thilladi mi gaise tumbal oi karani tawrise phone si su silent thamira khangde makhwang do makhut ani na met chumdringi to the ying laga sor asang mamuhon wakhal khali pambai thiri bazani amadi isi eksi gai silent thamzilaga maya ga do ka thok laga ningai da tumli nakan da ngali wa phone gi mai ngan do changbi bazana ti mapanda na gate mamang do da hangat thanda chatli chumna chatli banate matam mado manghanda wakhal kharung amakhan chatli bani kok tu da ngak asuna chatlingi hanganing ba gate ki thong do hangtorei yum adogi ahan do orom sunchit makhut ta pai gate to kan thorei hangat handa chatli banu pa do da ying haima nang di kyam kuiri lepa ipo kuidri da nga oire aikhoi gi do bu hagot khrabane makhon ta de da hogolam kiroi pu phone su baidi ngarang thing na halakibagi mama ga launa kibani noi su yawbra ngarang ipo aidi yawdi amagi sunate yu thakpa tamganu khasik tagi adum haina kini ne haina bi ondurabani ying ngasi aikhoi na ha singse yu da khara taw number 4 da khara mark leibak sidi kanana nga khawni ahalla duna piriba ado munna tasili makha dumang tarai ahal dusu handa central force ki thabak kauni haidai open ni haibani adu yawsilu noidi thazan dene parikha makhan thazan gadabani laire ba ipa imani aikoi su adum laire hinge haidudi nanil leitabagi wani laire ba ipa imado nakhoini ina khulan gadabani so walking satori banatra haudok saruru o hoipu ahandudagi bidai lo yamna thuna changaga kagi thongdo hangi phamung nakanduda thariba chokriduda fam makut khoning ani chokrida sau khutsa tara karan la mamit ushin wakhal khalli mingai da tumliba mamana ba dudi haudok pa kawri minute manga taragi matung isi sina tumliba do nungti gi hawat khibagi haunabi mamit to phakli pangjaraba zani mitmang de murdi amagum famlaga khillalerambaduda khangprek khang hogolei hoima onthokna kana lawkhra mali thangnaba ka dagi hai kaidore sakri da family banu pa do mamit paini ying murum soli ying dabana khare aweba color di khyak amani so do chaning tan hon pradip to lawki atopa ka do tanaba kashum tawdi ma amuk family banu pa do onsin la adila ai haidro haidaba aduna bu kawruktrini ai nanga ngang nangam pote famu amta maning lekai ga koirakhi hagol ai famung do dagi laimai thakta laiba chapel do tongsin thorom da thokadabagi sem saramba do amuk family banu pa do gi maikei da inglaga nang hayeng resume da thajuljo kaida singzamai dani imanaba do toktore vacancy do mana engonda sat kanjal hona hairukpa nang adum try to kaino my subject do ai kya ke do diba kai subject no science ka maths ka ne haibani high school gi budi nang su inna kauna na di adum yabane high school nan ro chatho e kai de gi science ka maths ka di engonda gi hina haiba kanam leiru fani wang ai ni school exam da phangak padu metric budi sile hoi high school ni adu yari nang hai ga dum thajalu ro ko hoi yengase na de chance never come twice sakta siga english siga nang su thajalu se atopa social science ko magi hangamadi ado moi yarni ai delivery chatoram madu fazana tonge hai bungo kanai hai bani ai su khalamine tawrusirana yareda adu ko na khalo hayeng do thajalu ai mana badu da su hai khrabani chance to wangi faklang le tum thoma gumbani faklang do horamadi as ai kok sala ka doreda hogera phaigera nang thong toro thi chi torei gam thangkiba manupa tu da ying haifen nok hai saloi silo he kungai mung chilu se
ꯕꯥꯃꯣꯟ ꯏꯃꯨꯡꯗꯣ ꯌꯥꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝꯃꯛ ꯉꯨꯔꯨꯡ ꯃꯤ ꯁꯨꯡꯋꯥꯟ ꯋꯥꯠꯇꯦ ꯃꯍꯩ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯍꯩꯔꯨꯛ ꯄꯥꯅ ꯁꯦꯝꯕ ꯀꯥꯡꯉꯨ ꯈꯔ ꯃꯥꯝꯗꯣꯛ ꯃꯇꯥꯏꯗ ꯑꯗꯨꯗꯅ ꯍꯦꯟꯁꯥꯡ ꯁꯦꯝꯕꯤ ꯁꯪꯒꯨ ꯃꯈꯥꯔꯣꯝꯗꯅ ꯀꯣꯔꯐꯨ ꯐꯦꯡꯕꯤ ꯃꯈꯣꯏ ꯈꯔ ꯏꯃꯨꯡꯗꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯊꯣꯔꯛꯏ ꯃꯈꯨꯠꯇ ꯗꯤꯁꯄꯣ ꯒ꯭ꯂꯥꯁ ꯄꯥꯏꯕꯅ ꯄꯥꯏ ꯀꯦꯠꯂꯤ ꯄꯥꯏꯕꯅ ꯄꯥꯏ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯜꯂꯤ ꯆꯥꯗꯣ ꯆꯥꯛꯁꯪꯔꯣꯝꯗꯒꯤ ꯃꯩꯈꯨꯅ ꯋꯪ ꯃꯤꯅꯥꯛꯁꯤꯗꯣ ꯌꯨꯝꯕꯨꯒ ꯑꯣꯏꯕꯒ ꯀꯣꯏꯆꯦ ꯆꯦꯜꯂꯤ ꯈꯥꯗꯁꯨ ꯋꯥꯡꯗꯁꯨ ꯊꯧꯔꯥꯅꯤ ꯅꯣꯏꯒꯤ ꯁꯦꯡꯒꯥ ꯀꯗꯥꯏ ꯊꯝꯒꯦ ꯑꯃꯅ ꯑꯃꯨꯛ ꯊꯧꯔꯥꯅꯤ ꯅꯣꯏꯒꯤ ꯃꯣꯔꯣꯛ ꯈꯔ ꯉꯧꯔꯛꯑꯣꯌꯦ ꯑꯦꯒ꯭ꯌꯥꯅ ꯏꯕꯦꯝꯃ ꯕꯗꯥꯝꯗꯣ ꯀꯦꯖꯤ ꯃꯈꯥꯏ ꯑꯝꯇ ꯂꯧꯔꯛꯎ ꯃꯔꯛꯁꯤꯗ ꯂꯥꯎꯔꯛꯏ ꯃꯥꯒꯤ ꯑꯦꯒ꯭ꯌꯥ ꯄꯥꯕꯨꯡꯅꯁꯨ ꯃꯤꯅꯥꯛꯁꯤ ꯃꯄꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯄꯥꯕꯣꯛ ꯀꯅꯥꯗꯒꯤꯅꯣ ꯅꯣꯏꯅꯦ ꯁꯅꯥꯊꯣꯏꯗꯒꯤ ꯂꯧꯔꯛꯎ ꯈꯔ ꯊꯨꯖꯤꯜꯂꯛꯎꯀꯣ ꯍꯣꯏ ꯉꯥꯏꯍꯥꯛꯇ ꯍꯦꯛꯅꯦ ꯇꯥꯖꯗꯦ ꯃꯁꯥꯗꯣ ꯀꯣꯏꯆꯦꯟ ꯈꯥꯗꯁꯨ ꯋꯥꯡꯗꯁꯨ ꯃꯈꯣꯡ ꯆꯄꯜ ꯇꯣꯡꯕ ꯀꯥꯎꯕ ꯃꯈꯩ ꯃꯌꯨꯝꯂꯣꯝꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯔꯤꯕ ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯩꯕ ꯗꯨꯀꯥꯟꯗꯣ ꯇꯝꯅ ꯂꯥꯛꯏ ꯄꯣꯠꯁꯤꯠ ꯐꯕ ꯗꯨꯀꯥꯟꯒꯤ ꯍꯧꯅꯕꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅ ꯃꯤ ꯋꯥꯠꯇꯦ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯂꯩ ꯃꯔꯛꯇꯨꯗ ꯂꯦꯞꯁꯤꯜꯂꯤ ꯃꯤꯅꯥꯛꯁꯤꯁꯨ ꯑꯗꯨꯒ ꯃꯅꯨꯡꯗ ꯄꯣꯠ ꯆꯩ ꯑꯣꯜꯂꯤꯕ ꯗꯨꯀꯥꯟꯗꯥꯔꯗꯨꯗ ꯌꯦꯡ ꯃꯕꯣꯛ ꯁꯅꯥꯊꯣꯏ ꯕꯗꯥꯝꯗꯣ ꯀꯦꯖꯤ ꯃꯈꯥꯏ ꯑꯝꯇ ꯄꯤꯌꯣ ꯀꯣꯟꯅꯗ꯭ꯔꯦ ꯉꯔꯥꯡꯒꯤꯗꯣ ꯍꯣꯏ ꯑꯣꯟꯕꯤꯔꯛꯑꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯂꯦꯞꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯃꯤꯅꯥꯛꯁꯤꯗ ꯋꯥꯔꯤ ꯍꯧꯖꯤꯜꯂꯛꯏ ꯂꯥꯏ ꯀꯠꯄ ꯍꯧꯍꯧꯔꯕꯣ ꯊꯧꯔꯥꯅꯤ ꯑꯩ ꯂꯥꯛꯄꯗꯣ ꯂꯩꯍꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯏꯟꯗꯣꯝꯆꯥ ꯑꯩꯁꯨ ꯂꯥꯛꯇꯣꯔꯕꯅꯤꯅꯦ ꯅꯣꯏ ꯕꯥꯁꯤꯒꯤ ꯃꯍꯨꯠ ꯑꯃꯨꯛ ꯆꯠꯍꯧꯗ꯭ꯔꯗꯤꯅꯦ ꯉꯥꯡꯗꯧꯔꯤꯕꯅꯤ ꯋꯥꯔꯤ ꯍꯧꯈ꯭ꯔꯕꯗꯤ ꯂꯦꯞꯇꯅ ꯆꯠꯊꯅꯕ ꯃꯊꯪ ꯑꯗꯨꯃꯛ ꯂꯥꯛꯄ ꯖꯥꯠꯅꯤ ꯂꯩꯔꯛ ꯃꯆꯥꯗꯣ ꯂꯝꯕꯤ ꯒꯥꯔꯤ 2-3 ꯄꯔꯤꯡ ꯁꯥꯅ ꯊꯧꯒ꯭ꯔꯤ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯟꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯃꯔꯤ ꯆꯠꯈꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯧ ꯑꯃꯅ ꯃꯣꯏ ꯃꯧꯁꯦ ꯊꯤꯟꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗꯒꯤꯁꯨ ꯍꯪꯂꯛꯏ ꯋꯥꯍꯪ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯅꯤꯔꯛ ꯆꯦꯜꯂꯛꯑꯕꯅꯤꯅ ꯍꯣꯡ ꯇꯥꯕꯅꯤ ꯀꯔꯝ ꯀꯥꯟꯗꯒꯤꯅꯤ ꯍꯥꯏꯅꯩ ꯍꯤꯌꯥꯡꯒꯩ ꯅꯠꯇ꯭ꯔꯒ ꯄꯣꯏꯅꯨꯗ ꯇꯥ ꯃꯥꯜꯂꯦ ꯍꯥꯏꯅꯍꯧꯋꯤ ꯏꯁ ꯉꯁꯤꯗ ꯏꯪꯕꯩ ꯋꯥꯅꯤꯀꯣ ꯉꯔꯥꯡꯗꯤ ꯂꯥꯟꯖꯥꯎꯅꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯈꯩꯗꯣ ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯔꯦ ꯂꯥꯛꯏꯕ ꯅꯨꯄꯤꯁꯦ ꯂꯧꯕ ꯃꯗꯨꯗ ꯊꯣꯌꯦꯟꯁꯤꯅ ꯍꯦꯛꯇ ꯃꯀꯨꯕꯣꯛꯇꯣ ꯃꯈꯣꯡ ꯄꯥꯏ ꯁꯣꯛꯂꯒ ꯀꯞꯄꯤꯕꯅꯤ ꯄꯨꯕꯤꯒꯅꯨꯅ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯖꯥꯠꯅꯤ ꯄꯨꯔꯥ ꯐꯤꯜꯝꯅꯤ ꯉꯔꯥꯡꯗꯤ ꯇꯥꯔꯤꯕ ꯃꯧ ꯑꯃꯅ ꯃꯤꯅꯥꯛꯁꯤꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯉꯥꯏꯈꯣꯅꯦ ꯊꯧꯔꯥꯅꯤ ꯊꯣꯌꯦꯟꯁꯤꯕꯨ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟꯒ ꯀꯣꯏꯅꯩ ꯍꯥꯏꯅꯦ ꯃꯥ ꯀꯣꯏꯅ ꯅꯨꯄꯤꯁꯤ ꯆꯦꯜꯂꯤ ꯍꯥꯏꯅꯩꯅꯦ ꯈꯔꯅꯗꯤ ꯀꯥꯏꯗꯩꯅꯣꯗ ꯏꯅꯣꯝꯆꯥ ꯀꯣꯏꯅꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯀꯣꯏꯅꯩꯌꯦꯅ ꯂꯥꯡꯂꯦꯟꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯤꯕꯅꯤꯅꯦ ꯃꯤꯅꯥꯛꯁꯤꯗꯣ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯃꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯂꯥꯡꯂꯦꯟꯒ ꯀꯣꯏꯅꯩꯅ ꯗꯥ ꯊꯣꯌꯦꯟꯅꯅꯦ ꯂꯥꯡꯂꯦꯟꯗꯣ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯍꯨꯏꯅ ꯊꯤ ꯄꯥꯝꯕꯗꯧꯅ ꯂꯥꯡꯂꯦꯟꯅ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯑꯗꯨꯗꯩ ꯎꯄꯥꯏ ꯂꯩꯇꯕꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗ ꯃꯃꯥꯟꯅꯕꯈꯩꯅ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯄꯥꯝꯃꯟꯕꯒꯤ ꯐꯥꯏ ꯍꯥꯏꯕꯅꯤ ꯋꯥꯍꯩ ꯈꯔꯁꯤ ꯄꯦꯟꯒꯦ ꯍꯦꯛ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯉꯁꯥꯏ ꯃꯌꯥꯝꯒꯤ ꯄꯣꯠ ꯆꯩ ꯑꯣꯜꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯃꯕꯣꯛ ꯑꯩꯒꯤꯗꯣ ꯂꯣꯏꯔꯕꯣ ꯑꯣ ꯂꯣꯏꯔꯦ ꯁꯦ ꯃꯥꯒꯤ ꯄꯣꯠ ꯆꯩꯗꯣ ꯂꯧꯅ ꯍꯥꯏꯔꯛꯏ ꯃꯕꯣꯛ ꯄꯩꯁꯥ ꯄꯤꯔꯛꯇꯦꯀꯣ ꯍꯣꯔꯦꯟ ꯄꯨꯂꯞ ꯄꯥꯅꯅꯦꯅ ꯍꯣꯏ ꯃꯤꯅꯥꯛꯁꯤ ꯂꯦꯞꯂꯤꯕ ꯃꯧ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯏꯅꯣꯝꯆꯥ ꯑꯩ ꯍꯜꯂꯝꯃꯒꯦ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯡꯗꯣ ꯗꯨꯀꯥꯟꯗꯨꯗꯒꯤ ꯊꯥꯡꯗꯣꯔꯛ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯁ ꯀꯝꯗꯧꯏ ꯄꯥꯝꯒꯣꯗꯅ ꯃꯤ ꯋꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒ ꯁꯥꯕꯤꯔꯗꯅ ꯅꯊꯤꯕꯧ ꯈꯪꯉꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯕ꯭ꯔꯥꯍꯃꯟ ꯏꯃꯨꯡꯗꯨꯗ ꯇꯤꯜꯂꯤꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯣ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯣ ꯍꯟꯅꯈ꯭ꯔꯦ ꯍꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯅꯨꯄꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃꯅ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤꯕ ꯃꯤꯅꯥꯛꯁꯤꯗ ꯍꯣꯔꯦꯟ ꯆꯥꯂꯤ ꯁꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯥꯗꯣꯏꯅꯦ ꯃꯃꯥ ꯑꯗꯣ ꯄ꯭ꯔꯤꯌꯥ ꯍꯣꯏꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕꯤꯌꯣ ꯀꯥꯡ ꯆꯤꯡꯕ ꯊꯣꯛꯅꯕ ꯉꯁꯤꯗꯤ ꯀꯩꯁꯨ ꯀꯨꯏꯅ ꯆꯤꯡꯉꯣꯏꯕ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯨꯝ ꯇꯨꯝꯖꯜꯂꯒ ꯂꯩꯔꯗꯤꯅꯦ ꯅꯁꯥꯗꯣ ꯃꯁꯥꯅ ꯑꯅꯥꯕ ꯁꯨꯡꯈꯤꯕ ꯇꯟꯃꯟꯕꯒꯤ ꯅꯥꯔꯤꯅꯤ ꯅꯣꯏꯁꯤꯅ ꯂꯦꯞꯇꯅ ꯊꯤꯗꯔꯛꯏ ꯇꯦꯟꯖꯩꯕꯨ ꯉꯝꯖꯕꯤ ꯋꯥꯍꯩ ꯄꯔꯦꯡ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯍꯜꯂꯤ ꯑꯗꯨꯝ ꯐꯨꯟꯖꯤꯜꯂꯒ ꯂꯩꯔꯒ ꯀꯔꯤ ꯐꯗꯧꯔꯤꯒꯦ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤ
ꯅꯣꯏꯗ ꯀꯔꯤ ꯑꯋꯥꯕ ꯊꯕꯛ ꯇꯧꯍꯟꯒꯤ ꯌꯦꯡꯉꯨ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯩꯗ ꯀꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯊꯕꯛ ꯇꯧꯗꯣꯏ ꯍꯣꯠꯅꯔꯤꯕ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯅꯣꯏꯁꯤꯅ ꯄꯨꯔꯥ ꯃꯍꯥꯔꯥꯅꯤ ꯑꯩꯗꯤ ꯃꯥꯁꯇꯔ ꯇꯧꯔꯤꯕꯅꯤꯅ ꯅꯪꯗꯧꯅ ꯇꯧꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯤꯞꯂꯤꯕꯗꯣ ꯈꯥꯡꯂꯤꯕ ꯃꯣꯟꯒꯤ ꯃꯥꯒꯤ ꯃꯊꯛꯇ ꯆꯦꯟꯊꯔꯛꯏ ꯄꯤꯔꯥꯡ ꯃꯥꯅ ꯇꯞꯅ ꯃꯈꯨꯠꯅ ꯊꯥꯡꯒꯠ ꯈꯥꯡꯖꯤꯜꯂꯤ ꯎꯈꯤꯅꯤ ꯈꯟꯕꯒꯨꯝ ꯃꯇꯧ ꯑꯗꯣ ꯏꯁꯧ ꯂꯥꯡꯂꯤꯕ ꯃꯃꯥꯗꯨꯅꯗꯤ ꯃꯑꯣꯡ ꯑꯃꯒꯨꯝ ꯎꯈ꯭ꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯈꯨꯠꯀ ꯊꯥꯡꯒꯠꯂꯗꯨꯅ ꯈꯜꯂꯤꯕꯗꯣ ꯇꯧ ꯍꯌꯦꯡꯗ ꯉꯥꯏꯔꯤ ꯅꯄꯤ ꯇꯥꯒꯗꯕ ꯀꯔꯤꯅꯣ ꯉꯥꯡ ꯄꯦꯟꯒꯦ ꯍꯦꯛ ꯃꯆꯥꯅꯨꯄꯤꯗꯨꯗ ꯉꯥꯡ ꯀꯨꯝꯊꯔꯛꯏ ꯗꯣꯂꯥꯟ ꯃꯈꯣꯡꯗꯨꯗ ꯊꯦꯡꯅꯩ ꯃꯤꯅꯥꯛꯁꯤꯗꯣ ꯂꯥꯡꯂꯤꯅꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯃꯤꯅꯥꯛꯁꯤ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯑꯧ ꯃꯃꯥ ꯂꯥꯡꯂꯦꯟ ꯃꯊꯛꯇ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯂꯩꯍꯧꯕꯅꯤ ꯍꯧꯖꯤꯛꯇ ꯂꯦꯡꯈꯠꯇꯣꯏ ꯇꯧꯍꯧꯕꯅꯤ ꯃꯃꯥ ꯆꯥꯛꯈꯨꯝꯗ ꯏꯟꯖꯥꯡ ꯊꯅꯝꯕꯅꯤ ꯁꯤꯅ ꯂꯥꯡꯂꯦꯟꯒꯤ ꯄꯤꯖꯔꯨꯈꯤꯒꯦ ꯃꯍꯥꯔꯥꯅꯤꯗꯣ ꯈꯔ ꯌꯥꯝ ꯄꯤꯖꯔꯨꯁꯣ ꯃꯤꯅꯥꯛꯁꯤ ꯊꯤꯟꯊꯗ ꯂꯥꯡꯂꯦꯟꯒꯤ ꯀꯥ ꯇꯝꯅ ꯀꯥꯔꯛꯏ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯄꯛ ꯇꯥꯁꯤꯟ ꯍꯤꯞꯂꯤꯕꯤꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯍꯧꯒꯠꯂꯣ ꯆꯥꯛ ꯆꯥꯁꯦ ꯋꯥꯔꯕꯤꯗꯣ ꯃꯌꯥꯝꯒꯤ ꯃꯤꯆꯩ ꯆꯩꯕꯝꯗꯣ ꯃꯤꯔꯥꯏꯕꯤꯔꯕꯤꯗꯣ ꯃꯈꯣꯡ ꯅꯣꯝꯂꯛꯏ ꯇꯞꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯧꯒꯠꯂꯣ ꯂꯥꯡꯂꯦꯟ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯤꯅꯥꯛꯁꯤ ꯉꯁꯥꯏ ꯇꯟ ꯆꯥꯁꯤꯟꯈꯤꯕꯒꯤ ꯑꯩ ꯈꯪꯂꯦ ꯂꯥꯡꯂꯦꯟ ꯅꯪ ꯉꯁꯤꯒꯤ ꯀꯩꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯍꯤꯞꯆꯜꯂꯒꯦ ꯈꯟꯕꯒꯤ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯤꯅꯥꯛꯁꯤ ꯑꯅꯝ ꯀꯜꯂꯛꯏ ꯑꯩꯅ ꯂꯥꯛꯏꯁꯦ ꯐꯥꯒꯤ ꯇꯥꯍꯟꯒꯅꯨ ꯂꯥꯡꯂꯦꯟ ꯄ꯭ꯂꯤꯖ ꯑꯝꯇ ꯍꯧꯒꯠꯂꯛꯑꯣ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯂꯒ ꯈꯨꯅꯤꯡꯅ ꯐꯃꯨꯡꯗ ꯁꯧ ꯆꯦꯞꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯃꯤꯅꯥꯛꯁꯤ ꯄꯥꯏꯔꯤꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯁꯨꯅ ꯃꯆꯤꯗ ꯊꯨꯡꯅ ꯍꯥꯞꯂꯤꯕ ꯄꯨꯈꯝ ꯑꯗꯣ ꯅꯥꯀꯟꯗ ꯊꯝ ꯍꯧꯒꯠꯇꯨꯅ ꯃꯃꯥꯟꯅꯕꯤꯒꯤ ꯃꯁꯝ ꯃꯅꯥ ꯄꯨꯟꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯁ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯇꯧꯈ꯭ꯔꯦ ꯁꯦ ꯆꯥꯛꯁꯦ ꯆꯥꯁꯦ ꯅꯪ ꯀꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯃꯁꯛꯇꯣ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯂꯦ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯑꯅꯥꯕꯤꯗ ꯑꯅꯥꯕꯤ ꯃꯥꯟꯈ꯭ꯔꯦ ꯃꯆꯨ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯀꯣ ꯈꯔ ꯆꯤꯛꯑꯦ ꯁꯦ ꯆꯥꯛꯁꯦ ꯆꯥꯔꯣ ꯑꯗꯨꯒ ꯒꯨꯂꯤ ꯆꯥꯅꯕ ꯍꯣꯔꯦꯟ ꯆꯥꯂꯤ ꯁꯥꯒꯗꯕꯅꯤꯀꯣ ꯆꯥꯛ ꯄꯨꯈꯝꯗ ꯄꯤꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟꯁꯨ ꯇꯞꯅ ꯂꯧꯁꯤꯟ ꯇꯝꯄꯥꯛꯇ ꯊꯝꯃꯤ ꯀꯣꯏꯂꯩ ꯂꯩꯂꯒ ꯌꯦꯡꯉꯤ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯈꯨꯠ ꯍꯥꯝꯅꯕ ꯂꯧꯈꯠꯂꯨꯒꯦ ꯂꯩꯔꯝꯃꯨ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ ꯃꯁꯥꯗꯣ ꯀꯨꯏꯗꯦ ꯇꯦꯡꯀꯣꯠ ꯈꯔ ꯆꯥꯎꯕ ꯑꯃ ꯏꯁꯤꯡ ꯍꯥꯞꯂ ꯄꯨꯔꯛꯏ ꯂꯥꯡꯂꯦꯟ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯏ ꯈꯨꯠ ꯍꯥꯝꯂꯣ ꯃꯇꯥꯒꯨꯝ ꯍꯥꯏꯕꯤ ꯏꯟꯕꯤ ꯑꯃꯒꯨꯝ ꯌꯥꯔꯝꯃꯤ ꯂꯥꯡꯂꯦꯟꯗꯣ ꯑꯗꯨꯒ ꯃꯤꯅꯥꯛꯁꯤꯗ ꯌꯦꯡꯂꯒ ꯆꯥꯔꯕꯣ ꯅꯪꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯌꯥꯅꯤ ꯑꯩ ꯐ꯭रिꯖꯇ ꯈꯦꯔ ꯍꯥꯞꯄꯝꯕꯅꯦ ꯑꯗꯨ ꯆꯥꯔꯨꯗꯣꯏꯅꯤ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯨꯡꯇꯤꯒꯤ ꯁ꯭ꯇ꯭ꯔꯦꯠꯇ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯆꯥꯈꯠꯂꯛꯏꯁꯦ ꯑꯩ ꯁꯤꯗꯣꯔꯦꯕ ꯑꯩꯁꯨ ꯌꯥꯝꯗꯤ ꯆꯥꯅꯤꯡꯗꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯅꯠꯇꯦ ꯑꯩꯅ ꯈꯪꯅ ꯍꯥꯞꯄꯛꯑꯕꯅꯤ ꯁꯅꯥ ꯊꯣꯡꯕꯒꯗꯣ ꯂꯣꯏꯅ ꯆꯥꯁꯤꯜꯂꯨ ꯆꯥꯗꯕ ꯌꯥꯔꯣꯏ ꯂꯥꯡꯂꯦꯟ ꯃꯈꯨꯠ ꯌꯦꯠꯇꯣ ꯆꯥꯅꯕ ꯄꯨꯈꯝꯗ ꯀꯣꯊꯥ ꯌꯥꯅꯨꯡ ꯇꯝꯅ ꯆꯪꯅꯕ ꯄꯨꯈꯠꯂꯛꯄ ꯉꯝꯗ꯭ꯔꯦ ꯃꯈꯨꯠꯇꯣ ꯀꯟꯅ ꯅꯤꯛꯈꯠꯂꯛꯏ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯤꯅꯥꯛꯁꯤ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯄꯤꯔꯥꯡ ꯃꯥꯗꯣ ꯆꯦꯟꯊꯔꯛꯂꯦ ꯂꯥꯡꯂꯦꯟ ꯎꯈꯤꯅꯤ ꯈꯟꯅ ꯐꯠ ꯇꯩꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯆꯥꯛ ꯄꯨꯈꯝꯗꯣ ꯂꯥꯡꯂꯦꯟꯗꯒꯤ ꯂꯧꯔꯒ ꯃꯁꯥꯗꯣ ꯅꯣꯟꯊ ꯇꯦꯡꯀꯣꯠꯇꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝ ꯍꯧꯒꯠꯂꯛꯏ ꯆꯥꯛꯇꯣ ꯇꯣꯠꯄ ꯍꯧꯏ ꯀꯔꯝꯕ ꯑꯦꯟꯁꯥꯡꯒ ꯇꯣꯠꯂꯨꯒꯦ ꯂꯥꯡꯂꯦꯟ ꯎꯇꯤꯒ ꯃꯪꯒꯜ ꯎꯇꯤꯗꯣ ꯂꯧꯔꯒ ꯆꯥꯛꯇꯣ ꯇꯣꯠ ꯈꯔꯁꯨ ꯍꯥꯞ ꯆꯥꯛꯈꯣꯝ ꯐꯥꯅꯕ ꯇꯥꯁꯟ ꯏꯜꯂꯛꯏ ꯂꯥꯡꯂꯦꯟ ꯇꯝꯅ ꯆꯥꯛꯈꯣꯝ 2-3ꯔꯛ ꯁꯨꯔꯛꯄꯗꯗꯤ ꯂꯥꯡꯂꯦꯟ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤ ꯑꯩ ꯑꯣꯛꯑꯦ ꯌꯥꯝꯁꯨ ꯆꯥꯗ꯭ꯔꯤ ꯈꯥꯒ ꯏꯜꯂꯛꯈꯤꯒꯦ ꯃꯀꯣꯛ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯑꯩ ꯑꯣꯛꯑꯦꯕ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩꯁꯤ ꯊꯥꯡꯗꯔꯨꯈꯤꯒꯦ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯃꯤꯅꯥꯛꯁꯤ ꯁꯦꯡꯅ ꯐꯦꯡꯗꯣꯛꯂꯒ ꯂꯥꯡꯂꯦꯟꯒꯤ ꯀꯥ ꯇꯝꯅ ꯀꯥꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯀꯥꯡ ꯆꯤꯡꯕꯩ ꯀꯣꯏꯔꯥꯡ ꯂꯥꯡꯉꯝꯃꯅꯤ ꯍꯣꯔꯦꯟ ꯑꯩ ꯂꯧ ꯂꯥꯛꯇꯧꯅꯤꯀꯣ ꯂꯥꯛꯑꯒꯨꯝꯒꯦ ꯇꯥꯅꯤꯡꯗꯦꯍꯦ ꯂꯣꯏꯁꯤꯜꯂꯝꯃꯣ ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯣꯛ ꯆꯤꯛꯄꯗꯣ ꯂꯣꯏ ꯐꯗꯣꯏꯅꯤ ꯁꯥꯅꯤꯡꯉꯦꯅ ꯍꯌꯦꯡ ꯑꯃꯨꯛ ꯁꯥ ꯌꯥꯕ ꯅꯠꯇꯦ ꯆꯠꯂꯦꯀꯣ ꯂꯣꯏꯁꯤꯜꯂꯝꯃꯣ ꯃꯇꯣꯝꯇ ꯉꯥꯡꯗꯅ ꯀꯨꯝꯊꯈ꯭ꯔꯦ ꯈꯔ ꯐꯔꯕꯣ ꯆꯪꯉꯛꯏ ꯃꯈꯣꯏ ꯅꯨꯄꯤ 3 ꯐꯤꯔꯣꯜ ꯊꯨꯞꯆꯜꯂꯝꯕ ꯃꯥꯔꯊꯥꯗ ꯌꯦꯡꯉꯒ ꯍꯪꯂꯛꯄꯅꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯎꯕꯗ ꯃꯥꯔꯊꯥ ꯍꯔꯥꯎꯅ ꯐꯈ꯭ꯔꯦ ꯉꯔꯥꯡꯅ 3ꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯏꯔꯛꯏ ꯐꯅꯤ ꯌꯥꯔꯣꯏꯕ ꯉꯔꯥꯡꯁꯨ ꯊꯤꯜꯂꯛꯈ꯭ꯔꯕꯅꯤꯅ ꯑꯃꯅ ꯑꯃꯨꯛ
ꯑꯗꯨꯅꯤ ꯃꯤꯒꯤꯗꯤ ꯊꯤꯟꯕꯤꯅꯕ ꯂꯩꯌꯦ ꯈꯜꯂꯛꯁꯩꯗ ꯊꯨꯞꯂꯝꯕ ꯐꯤꯁꯤꯡꯗꯣ ꯅꯥꯀꯟꯅ ꯊꯝ ꯃꯥꯔꯊꯥꯗꯣ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨ ꯀꯧꯁꯤꯟ ꯂꯥꯛꯑꯣ ꯐꯃꯨꯡꯁꯤꯗ ꯑꯗꯨꯝ ꯀꯥꯈꯠꯂꯣ ꯃꯔꯤ ꯃꯔꯤ ꯐꯃꯨꯡꯗꯨꯗ ꯀꯣꯔꯣ ꯀꯣꯏꯁꯤꯟ ꯐꯝꯍꯧꯔꯦ ꯋꯥꯔꯤꯗꯣ ꯅꯨꯄꯤ ꯁꯪꯒꯨ ꯄꯨꯜꯂꯕꯗꯤ ꯋꯥꯔꯤꯗꯣ ꯃꯥꯔꯊꯥ ꯆꯦꯟꯈ꯭ꯔꯣ ꯂꯨꯍꯣꯡꯕ ꯆꯠꯅꯤꯡꯉꯤ ꯅꯃꯥꯗꯣ ꯃꯁꯛꯇꯣ ꯌꯥꯏꯀꯣ ꯃꯨꯟꯒꯤꯖꯅꯤ ꯃꯥꯔꯊꯥꯅ ꯈꯨꯝꯂꯛꯏ ꯇꯥꯅꯤꯡꯗꯦꯍꯦ ꯃꯨꯟꯕꯒ ꯌꯥꯔꯣꯏ ꯍꯩꯃꯥ ꯑꯩꯈꯣꯏꯅ ꯅꯠꯇꯤꯌꯦ ꯀꯅꯥꯅ ꯈꯪꯅꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯆꯦ ꯃꯃꯥꯟꯅꯕꯤ ꯑꯃ ꯅꯨꯄꯥꯗꯨꯅ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒꯤ ꯁꯦꯝꯖꯤꯜꯂꯤ ꯅꯨꯄꯥꯗꯣ ꯏꯁ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯈꯪꯕ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯂꯨꯍꯣꯡꯉꯕꯣ ꯍꯥꯏꯁꯦ ꯃꯥꯔꯊꯥ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄꯅꯤ ꯂꯨꯍꯣꯡꯉꯤ ꯏꯕꯦꯝꯃ ꯃꯆꯥ ꯐꯥꯎ ꯌꯥꯎꯗꯣꯔꯦ ꯑꯩꯁꯨ ꯑꯄꯥꯝꯕ ꯅꯨꯄꯥ ꯂꯩꯔꯗꯤ ꯁꯦꯝꯖꯤꯜꯂꯅꯤ ꯃꯍꯩ ꯃꯍꯩ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯩ ꯃꯥꯔꯊꯥꯗꯤ ꯅꯣꯛꯄ ꯌꯥꯎꯗꯦ ꯃꯔꯛꯇꯨꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯣ ꯆꯥꯔꯖ ꯇꯧꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯈꯤꯡꯒꯠꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯩꯅꯣ ꯃꯉꯝꯃꯤꯁꯤꯅ ꯑꯃꯅ ꯐꯣꯟ ꯃꯃꯥꯏꯗꯨꯗꯒꯤ ꯆꯥꯔꯖ ꯇꯧꯔꯤꯕꯗꯣ ꯁꯠꯇꯣꯛꯂꯒ ꯃꯥꯅ ꯑꯣꯛꯄꯤ ꯁꯦ ꯅꯣꯏ ꯍꯦꯔꯣ ꯐꯣꯟ ꯂꯥꯛꯑꯦ ꯄꯥꯏꯕꯤꯔꯕꯅꯤ ꯃꯥꯔꯊꯥ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊ ꯈꯔ ꯈꯖꯤꯛ ꯂꯥꯞꯊꯣꯛ ꯇꯥꯏꯌꯦ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯟꯒꯗꯣ ꯈꯔ ꯄꯦꯊ ꯐꯔꯦ ꯌꯥꯝꯕꯨꯡꯒꯤ ꯁꯨꯞꯇꯣ ꯊꯛꯄꯗꯒꯤ ꯐꯔꯦ ꯄ꯭ꯔꯗꯤꯞꯀ ꯁ꯭ꯋꯥꯏꯕꯣꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯥꯏꯗꯅꯣ ꯊꯝꯃꯦ ꯒꯥꯔꯤ ꯊꯧꯔꯛꯑꯦ ꯀꯣꯜꯗꯨ ꯍꯥꯏꯕꯒ ꯅꯪꯗ ꯄꯠ ꯀꯛꯊꯠꯈ꯭ꯔꯦ ꯀꯦꯜꯚꯤꯟꯅ ꯁꯣꯝꯗꯅ ꯐꯩꯖꯣꯝꯅ ꯏꯉꯧ ꯉꯧꯅꯁꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯅ ꯆꯟꯗꯣꯟ ꯆꯤꯔꯤ ꯃꯆꯥ ꯑꯃ ꯍꯥꯞ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯃꯅꯥꯀꯣꯡꯗ ꯐꯣꯟ ꯅꯞꯂꯒ ꯌꯥꯝꯅ ꯐꯨꯅꯤꯡꯕ ꯗ꯭ꯔꯤꯁ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧꯗꯨꯗ ꯇꯨꯡꯗ ꯏꯉꯧ ꯐꯩꯖꯣꯝ ꯁꯦꯠꯂꯤꯕ ꯃꯥꯁꯨ ꯃꯈꯨꯠꯇꯣ ꯃꯔꯦꯡ ꯆꯠꯂꯗꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯐꯖꯔꯕ ꯂꯨꯈꯝꯗꯨꯗ ꯊꯥꯖꯤꯜꯂꯛꯏ ꯈꯪꯍꯧꯗꯅ ꯊꯥꯖꯤꯜꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯕ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡꯅ ꯀꯩꯅꯦ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯒꯦ 8 ꯇꯥꯗꯣꯔꯦ ꯀꯩꯅꯣ ꯑꯣ 8 ꯇꯥꯗꯣꯔꯕꯣ ꯀꯔꯝ ꯀꯥꯟꯗ ꯈꯣꯡꯗꯣꯏ ꯍꯨꯟꯕꯤꯁꯤꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯂꯣꯏ ꯃꯥꯕ ꯌꯥꯝ ꯂꯣꯜꯂꯦꯗ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯇꯥꯕꯒꯤ ꯔꯤꯑꯦꯛꯁꯟꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯂꯣꯏꯔꯦ ꯁꯣꯔ ꯍꯣꯟꯗꯦ ꯆꯣꯏꯇꯦꯞ ꯆꯣꯡꯉꯝꯒꯤꯅꯤ ꯍꯩꯃꯥ ꯆꯥꯔꯝꯗꯥꯏꯗ ꯆꯠꯁꯤ ꯍꯥꯏꯔꯣ ꯇꯨꯀꯠꯆꯦꯍꯦ ꯂꯥꯏꯃ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯉꯔꯪ ꯍꯦꯛ ꯉꯥꯡꯅ ꯑꯅꯤꯗꯣ ꯏꯅ ꯀꯥꯎꯅ ꯊꯣꯛꯂꯛꯄꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯁꯟꯒ ꯆꯥꯎꯕ ꯏꯃꯨꯡꯅꯤ ꯑꯗꯨꯃꯛ ꯈꯪꯂꯦ ꯂꯩꯔꯛ ꯃꯆꯤꯟꯗꯨꯐꯥꯎ ꯂꯦꯡꯂꯤ ꯒꯥꯔꯤ ꯄꯔꯦꯡ ꯁꯣꯔꯣꯛꯀꯤ ꯅꯥꯛꯌꯦ ꯄꯨꯡꯊꯟ ꯑꯍꯥꯡꯕ ꯖꯒꯥ ꯑꯃ ꯌꯦꯡ ꯈꯥꯝꯂꯤ ꯒꯥꯔꯤ ꯃꯈꯣꯏꯒꯤꯁꯨ ꯑꯗꯨꯝꯅ ꯈꯥꯝꯂꯝꯂꯒ ꯀꯨꯝꯊꯔꯛꯏ ꯑꯅꯤꯗꯣ ꯀꯦꯜꯚꯤꯟ ꯄ꯭ꯔꯗꯤꯞꯇ ꯌꯦꯡꯂꯒ ꯄ꯭ꯔꯗꯤꯞ ꯍꯥꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯇꯟꯖꯤꯜꯂꯛꯑꯦꯗ ꯑꯩꯗꯤ ꯆꯪꯕ ꯅꯥꯞ ꯃꯌꯥꯞ ꯆꯥꯗꯦ ꯏꯕꯨꯡꯉꯣ ꯑꯅꯤꯗꯣ ꯒꯥꯔꯤ ꯃꯃꯥꯡ ꯑꯗꯨꯋꯥꯏꯗ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯤꯉꯩꯗ ꯗꯥ ꯄ꯭ꯔꯗꯤꯞ ꯅꯥꯀꯟꯗꯒꯤ ꯃꯤꯅꯥꯛꯁꯤꯗꯣ ꯆꯪꯉꯛꯏ ꯍꯥꯎ ꯑꯩꯈꯣꯏꯁꯤ ꯆꯪꯕ ꯉꯝꯗ ꯂꯩꯔꯝꯃꯤꯅꯤ ꯃꯤ ꯌꯥꯝ ꯇꯤꯟ ꯂꯩꯔꯝꯕꯁꯤꯗ ꯑꯩꯒ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤꯗ ꯄ꯭ꯔꯗꯤꯞ ꯀꯦꯜꯚꯤꯟꯗ ꯂꯩꯁꯤꯜꯂꯛꯑꯒ ꯂꯥꯛꯑꯣꯍꯦ ꯃꯥ ꯌꯥꯎꯔꯤꯉꯩꯁꯤꯗ ꯆꯪꯍꯧꯔꯁꯤ ꯃꯤꯅꯥꯛꯁꯤ ꯀꯦꯜꯚꯤꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯗꯥ ꯆꯪꯉꯁꯤ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯒꯦꯠꯇ ꯆꯪꯐꯝ ꯀꯥꯆꯤꯟꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯁꯤꯡꯗꯣ ꯊꯝꯃꯝꯂꯦ ꯃꯥꯝꯇꯣꯞ ꯇꯝꯅ ꯆꯪꯂꯛꯏ ꯅꯨꯄꯥꯁꯤꯡꯒꯤ ꯐꯝꯐꯝ ꯐꯛꯁꯥꯡ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯃꯤꯅꯥꯛꯁꯤꯅ ꯇꯥꯛꯂꯝꯗꯨꯅ ꯑꯅꯤꯗꯣ ꯐꯝꯍꯜꯂꯤ ꯗꯗꯥ ꯍꯣꯏ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯔꯦꯟ ꯂꯣꯏꯕ ꯐꯥꯎ ꯂꯩꯒꯗꯕꯅꯤꯀꯣ ꯄ꯭ꯔꯗꯤꯞꯁꯨ ꯋꯥꯍꯩꯗꯣ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯨꯗꯤ ꯑꯩ ꯃꯅꯨꯡ ꯆꯪꯉꯨꯈꯤꯒꯦ ꯀꯣ ꯗꯥ ꯄ꯭ꯔꯗꯤꯞ ꯍꯥꯏꯐꯦꯠ ꯅꯣꯛꯑꯝꯂꯒ ꯃꯤꯅꯥꯛꯁꯤ ꯃꯅꯨꯡ ꯆꯪꯉꯛꯂꯦ ꯏꯃꯨꯡꯂꯣꯝꯗꯁꯨ ꯃꯤꯅ ꯁꯧꯁꯥꯏ ꯃꯣꯏ ꯊꯣꯛꯄꯅꯤ ꯂꯩꯅꯔꯤꯕ ꯃꯤꯜꯁꯦꯡ ꯌꯦꯡꯕꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯅ ꯁꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯪꯒꯨ ꯆꯥꯂꯤ ꯁꯥꯒꯗꯕꯒꯤ ꯉꯥꯏꯔꯤꯕ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤ ꯁꯪꯒꯨꯒꯤ ꯃꯔꯛꯇꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯈꯪꯗꯦꯅꯦ ꯂꯥꯛꯄꯨ ꯂꯥꯛꯈꯤꯕ꯭ꯔꯣ ꯅꯣꯏꯁꯨꯕ ꯀꯣꯛꯀꯧꯅ ꯌꯥꯔꯕꯅꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯇꯥꯏ ꯋꯥꯏ ꯈꯔꯁꯤ ꯂꯩ ꯍꯥꯏꯔꯝꯃꯒ ꯀꯥꯁꯤꯡꯗꯣ ꯑꯃꯃꯝ ꯆꯪꯂꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯥ ꯑꯃꯠꯇꯗ ꯂꯩꯇ꯭ꯔꯕꯗ ꯃꯤꯅꯥꯛꯁꯤ ꯈꯜꯂꯛꯏ ꯋꯥꯈꯜꯗ ꯆꯠꯈ꯭ꯔꯖꯥꯠꯂꯅꯤ ꯑꯗꯨꯕꯨ ꯃꯈ꯭ꯋꯥꯡꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯃꯦꯠ ꯆꯤꯟꯕꯥꯜ ꯑꯗꯨ ꯎꯝꯖꯤꯟ ꯂꯩꯔꯤꯉꯩ ꯏꯀꯠ ꯈꯠꯂꯛꯄꯒꯤ ꯔꯥꯒ ꯑꯃꯃꯝꯗ
ปูรีบีอุณาลิงบพอกนกนิ่งบพอริบตังกะกิเลสาบิมาจาครามารีมาทักตะกิกุมทะเรมาทักต่อสากัดติอดมักห้างนักกวยบดอเจคราคาซิคาซันละกะฉันขัดตุนาทำบันีอูระบดามาคอยดุนักกุมักปะมินักสิจิงนาบะมากลอยนนาวัคลาอดุนามาทักตะกาขเลยหายบกะเตาบกะลางเลียนดอมาคารอมดออนดุนามุนนียิงลีมาขุดอันนี้การันจันมินักสิตับนาจังสเลยให้เรจุมริงเลียบริบามาในบิดยิงดามารุมนาสัมลางครายับสันบิดุนาคุมมสิระคุมโมมินักสิสุระสร้างบะมุฮันโดอากาให้เรคุยละanoหอยคุมเครมินักสิทำลำมีอ่างเอาบิสีมันนิ่งตำจรสนุมาตากุมโอลินดาปุนซีมิกุบอามาดาโอยรัมมาสักอโดขันลุดาบะอามานามิกุบอามาดาวางมาวามากิปุนซีกิมาสักโลนิง่ายดนาวางมาอามาดาลีบตัวในยิงลีลอนทกปังมละรอยดาบะปุนซีอามากีมาสักปุนนิงบะกายนะมิลูอันนี้อโดนาปีนมาใครยิงละบดาไม่เกยอโดฮันโดรักเลตับนะอคอยบะอโดอามุกเจ็ดปะฮอรีมันดบอดมดโอลีบะไม่เกยรมดามาซาโดเซปทกตุนาลีดนานทกกิตอรัมบะควางกิเลติกพันิกอโดเซมจิเลมากุกตัวโอยรมดาคาราจีบเย็บสิเลบะพันิกอโดโอยรมดาปลาสิงโดพัมลีบะติทีโอยรีบะปักขังอันนี้ดอมามโดไม่ใหญ่ไล่บกัดตราจับปีคราปลาสิงดุดากัดไล่มังดุดาอมุกปักท่านคอยรำดุนาอันนี้ดอทงหลักเล็กกรีบอร์บุนีริบะปักขังอันนี้เซมามโดตุกินากันกียุมอดุกิมามังตะเลยริบะสุมังมาติกดุดาหมดอมุกเทงนี้เขาทกปนิมินักสิโดประดิษฐ์นาโฟนตอรกะว่าขังบิมินักสิโดมาคุตตะมายมคราไปไอทินโดเกดดาหอยอหมดมามางทักกิมาตอกุมตรงดามางดามารีทกนบัดทางโดครีอามาดิกระไดทางลำเบาคงอดอขังเลียบไล่ไม้เดนิง่ายดาตาตุนาเรริบะมิลูอันนี้ดุดาอุฮัลลิบะกนาสุบีจับนาชมเลยอดอท้องน้าฟันทูนคนกัตุนาปักขังมากระสากนดุนาลักมินนารีการีทำบำอดูฟอมินักสินทินบีรำลบตุงมาสุจังคราดุนาอันนี้ดูการีกาขลักเลยการีท้องดูริบันุปาดอการีสตาร์ตเอากีขันตะเคไปสมาดุดาปาลิบปิเข้าดุดากีรุมาลอังเอาบดลอกทกเจ็กซินนไปรักปนาชมเลยโดยยมสิลีดูกมากีมามังตะทำมีนักกันดกีฟัมลกียิงลิบระประดิษฐ์นายรีขณะกีนาชมนะมุฮราเลยชนะฮุรานบกายจะเดตาละเลรัมบันีนุ่งไงตะบกีคุงกะเลยบเราให้ยิงโดยค่อยเกียรติมาคงกิจอะไรดอขังยีดนะนุ่งตีกีไฟน้ำกีเลยอโดเหล่านุ่งไงดีอัมตะคุณเหล่าจินที่รักตัวนี้ยังฮอเรนน่ะต้องยอมยอมมีเชียร์ยิงเลยที่จงนางงังเขาละต้องมาทักตุสินบะทงในยิงละบะตงมาฆ่าดานนท่านอทายิงละกาคุมเลยสุมังกิกาจินก็ยาสูลอยในยิงมินักสิโดเกลอมตะกิจังกลีบะอโดมาปาจานีลาเลนนี่มาตาอุบดามินักสิจังกลังหังีเคยตัวเรื่องเล่จารีสาริเสียงเราไม่ยากหรอกจะคุยที่ยังเรากุมเกอโดเคยโนบันดังที่สิน่าจมตาหอรีเจ็กซินดบิกนากีนาปกิเลติงโอยกระดบกิสโรปาคังเอยินักเจ็กซินนทำเบกีเลยรังนังบุญนาจมเลย